Manipur keithel phambi apunbaluk makpal gi tara-taretak suba mapok kumun gi thoram ngasi thangmai ban thau ground da pangdokhre ngasi gi thoram aduda sarukya kiba AMUCO gi President Nando Luwangna phongdokhre keithel phambi Emasingna tongan mafam singda keithel phamlagasu apunbagi pangal ama sagat pangamli Manipur gi keithel singasi Manipur Khunnaigi semnitlon fagat hanba khakta natana sageng mingshel ama suoiri Khunnaigi oiba aruba warep lawu matamda keithel phambi Emasingna achouba thoudang louduna lakli adubu keithel khuding makta ngasi di politics tawshile masi Hei-Singna Thengnaba Chang-E maruoina Manipur gi maruoiba khwaramban ima keithel ahum asida leiriba Emasing yamna haithoi singthoiba ngaktani keithel asida Manipur gi thodok wathok khudingmak neinari maramaduna keithel asi laishang amoina lofam thoi keithel asida yoliba nat ki fizol sing asi lairembi gi magunni fizol asi marol thopugumbani setliba fizol aduna miyoy adu kari thabak chatlibano haibadu khangmangami loinana numida sina lakpada ima ibel khudingmak nada yektaba punsi nungsangba oirasanu hainasu yaifa paujel pikhi laisang ama oine lobum thobugi mathakta afaba hospital amasune keithel toina jatpa mi si nabi powar ma handagani wakhal gi lena yam handagani tension yam na phane akoi gi wakhal loksing tanba mamju oire aduga ikoi gi sen tumgi isa gi punsi gi yum ma punaba ngak gi oina athu akai emergency थोलप थोदो अथोदा अमदे अम थांगे पुजबम हाइदारे पुफम लाफम फंगबादु मफम अमने मसी दे सुनतना माइबेल सिंग असि कोई मणिपुर की कल्चर मसी ngakpham मुनसु ओरिने कोई नपी कैथिन दि योली बस पोचै चिंग फी रोन के किसे मसी मणिपुर कल्चर ngakनबा यामरो मचाक सिंग कोई की नाट की फिजोन सिंग असे मसी मसा मसोमते वा ngangjaba अदुंबा फिजोन नेबा लाइरिम बिगी मगुन यावरबा नपी मना नाट की फिजोन म सेलगा चपा मतमदा मा सोरा चलिबनी सक्सा हाइजानबा चलिबनी luhong bachali bani si adum khangge mayamgi gun mayamgi tachinbam tungbam tanbam bori ba keithel sigi sumban nungai bani mere sida imai ben punamak punsi nungsangba oibiyu nadi te boibiyu Amaromda Thoramadu Mari Lenana Poirel Leimarol Maira Paibi Apunba Manipuri ki President Soraisa Memchana Haikibada Lamdamasida Thokli Bairang Asina Kundamina Riba Furupkaya Awaba Mayok Naduna Lady Lanasina Fava Fall Purakloi Furubani gi marakta nungaina da kaya leiribasi wari sanaraga hana gi punsida tangdu leitana leinaba honaba mathau tai haiki thomra phagi chaji inauji katherji ngasi makhoina chinnala ngasi apoi purama unamina bache koirei sate aduki matik nungai je thamoi de yang kejai aduna ji Manipur gi oina la ibache tarai dare maru oina katheri chaji inauji imanabi singna chu tawdabaya dabani haina akhoi rimgel manana chamin aduna apurma hunaya mabu kadna bo hona badai chaji akhoi ta chalminalaga nuksina wala tala pai leilo aina mayele tawnadala akhoi amata oina chamin chi araga batang jiro chat